Sana Leibak ni Manipur Haina Mingthonba LAISHRAM BROJENDRO na iba AMADI BEDABATI KHUNUNG Ishei SHEIDAMSHANG MAHEIROI SHING na SHAKPA Ishei NGARANG Hounabi Matung inna Phongdokhre Salai apunba nupi lamjing loop sanulal na sinduna Manipur Press Club ki Loktak Hall da pangthokiba thauram aduda Social Scientist Dhanavir LAISHRAM Taragi Jaisugi Chairman Khaidem Mani Kabui Mothers Association Manipur gi President Atongpi Kamai Khairgaon Apunba nupi luki President Janu Begum Salai apunba nupi lamjing luki President Y Ibethoi amadi Social Worker Takhelambam Raseshwarina maru oiba mithunglen sing oina saruk yakhe Thauram aduga mari leinana Sanulal gi General Secretary Santi Apoijamna hai Nauna fongliba Ishei asina Sanulal na ahum suba oina fongba Ishei ni Ishei asi Manipur da thokliba irang asiga yamna naknaba mari leiba wahan thok kaya leiba Ishei ni Khaibung taduna leiriba lamdam asi amata oina punsinba ngamnabagi pandamda Ishei asi miyamda phongdokpani hainasu mahakna makhatana phongdokhe Mangonda phak tharaga phingok thada lengba hujiti sumanga decoration ma lengba si mayam se masidokuna channel ji kadine bra phungbi sei ma phunggi hadigi tulogi phagi sei sigi yamna thoi ba thobo Manipurda Khan me kongi sri laiba ram tahi ani pharo ni tamu kada da se sida sangam rabi ya ba dumba ma athale ba si mani han bi khan pungjabani sida si ibana LAISHRAM borjeni saisakpina koi lorema bedabati gi saisak bongi mani student sata sadisigi sei si tarakanda idamda masi purcha khudingna thamoi da tim lawa phorakanda Masoi taraba macet makai taraba idam dam se ting punsin duna se se mai sina punsin laba kanda koi afaba khunai afaba Manipur mo agin have se sunulana khanja bajegi ngasi se punjab